ngarang yamna nungaitaba thodok amada khongjonggi slopeland school mamangda accident thokpada AT Sugnu unit 47 gi sanatoi sagol sem leikhidre mafamda tongan miyoi kyana awaba phongdoknarakle Nakalamromda saknairaba artist abui kamai leikhidre kabui phurupki oina tomthen ngalamba natki oiba jagoi isai drama amadi kabui singi sumang lila kaya yauduna kathokpa amaga loinana honaramba fuling cultural organization hodokpada asoba thodang lawkhiba kabui singi asangba mapari pau abui kamai chai humraga taret hokhiba July anida masage anaba amadagi leikhidre awaba phongdokpa amadi leiron chanbagi thorom amaga loinana ragailung kabui khulda pangthoki hairi abui kamai kumja 1947 da kaisangthung kabui khulda pokhi piklingai dagi hauna masage nat pu yokhatsaningba loinana jagoi isaida thawai yaujaba miyoi ama oina horakhe maha Manipur da sunatana Nagaland amade Assam gi kabui singna khundaba mafam kya da chatuna kabui gi sumang lila kya sanakhi Allahabad Natya Sanghana sinba taragamari suba All India Multilingual Short Play Competition 1981 da tribal singi ahanbo oina Fuling Cultural Organization President Award pirakhiba aduguma khongsat aduda mahangna achoba thodang lawkhi award aduna Manipur tribal singbu theater gi ihau amadi ithil piba ngamkhi mahak saugande naha ahal khaidana tinarami mahana leikhidaba si menkhatpa ngamlaroidaba kabui theater amadi nat kyoba jagoi isaida achoba thodang lawramba asangba thomi asina leikhidabada imung manunggi awabda su Police Cultural Organization na thamoi sengna awabda saruk yanjari hairi German road semjilakpa irang thohanba sinbane haina phongdorakhle kuki militant singi thausun makhada kuki jo singna changsileba German road tiger road sembagi thorang asi lamdam asida khundaminari bu phurup singi marakta nuksi sanaba manghannaba amasung engna sekna leijarappa phiba masibu thugaina ba satharakpa thawongi haina rongwaina ga youth organization natefe luang rian food hills na phongdorakhle lup asigi president senthoilung kamaina khuyek piduna press thadorko cherolamana hai Surshanpur dagi Zawjang tek Scotland kang Singkhong Power Kuki Jo Singna Semleba German Road Natraga Tiger Road ase Naga Khunsing Power ka semlakpo oibana mapungoina rongmai naga furupna yamna haksin lawi lambi asigi kilometer 39 sangba lambi ki saruk asi isung kaboi naukte kaboi amasung saroi pandongba Power ka chatpana naga sing mapungoina rongmai tribe singda yamna hena singnaba oire kuki militant singi miyeng makhada kuki Jo phuruki miyoi singna makhoi ki khudongchaba kharagi damag yenglaga lambi asi semlakpani asigumba irang thohannaba sinba manba thausil asina lamdam asida Daminari bapuru masel gi marakta nungsi chanana leminaba phiba masibu thugaina basilakpane kuki militant singna su camp sing sajilakpa si Myanmar dagi lokaina changsilakpa Manipuri ngang daba miyoi singi khunda leta hanaba yalakpa thausilamani pasimak tarain lopham thokte asiguma lenga ki security agency singa kuki singa loktunaraga satharagliba thorang asina hena sathiba phiba mayongnarakani Maramasin lamdam asida khundaminari bapuru khudimangna asigumba tungda akaiba lakadaba thabak singa si pangthokpuidana ba appeal tawrakle Oza karaklamte haibasi yumpham yaudaba aranba wafamne hana phongdorakhle lengaki school fagar hansigi ani suba phase da yauriba arong high school da lengaki oza taret masa masagi posting mafam da satpada oza mahut neklaga school salaiduna leiramle oza sing school karaklamde haina Indigenous Youth Association of Kangleipa yak kaksing district committee na ngarang media da haikibu wafam ado yumpham yaudaba aranba wafamne haina school asigi oza amadi mahiroi singi mama mapa sing na phongdorakle iramasiga mari lenana ngarang school gi oza Mahiroi singi mama mapa sing amadi arongi club maira pai bising yauna pangtokpa paumi singa unaba amada school asigi head mistress in charge thoksom saubana hai arong high school selenga ki school fagadan simisan da yawba school ama oiraga su hiram kaya da award apatana thalli maroina nursery dagi class 10 phawba leba school asida sopnagi lenga ki oza taret lei masisu oza amana B.Ed ki training hatkhre adugo oza amana ZEO office da official work ta sijinari asumna mahiroi chama ko leba school asida leiriba oza gi award pakaya asi yenglaga lairibo oza singna sel khaina dunu lekai dugi oza mapan amadi sagidar ama neklaga hana lairibo oza singa punna mahiroi sing takpi tambiduna lakle iyak haidaba lup asina noma khaktang laklaga school asibo anekpo oza ngakta chalaiba oina uhanba silup aduna athuba matamda sengdokadabani haina phongdorakhi paumi singa unabadu da saruk yakiba mahiroi singi mama mapa singi maraktagi amana phongdorakhibada phibam sokna leramba arong high school asibu hojik leiriba head mistress in charge asina asauba thodang lauraga lekai miyam amadi mama mapa singa loina nakanna semgatlingai da serak asida iyakna ngarang media da phongdorakhiba wafam asi yaningde iyakna school asida hojik lenga ki oza wat liba sigi matang da wafam amata pandana hana dagi hauna masagi talak
क्लबꯀꯤ ꯁꯦꯜ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯐꯤꯕꯝ ꯁꯣꯛꯂꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯦꯟꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯁꯨ ꯎꯅꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ पाकिस्तान लानमीना अफगानिस्तान की चंसिलप टेरोरिस्ट कुंथ्रारोम हाटख्रे है पाकिस्तान लानमीना अफगानिस्तान की पाकिस्तान की अवांग सरुक फाइबर पाख्तूनख्वा प्रोविंस चंसिनब होनरम टेरोरिस्ट कुंथ्रारोम हाटख्रे है पाकिस्तान की मिलिटरी मीडिया विंग फोंदोरख्रे हौखिब लेबापोक्पा यूम सकैसी लोनब अहिंग टेरोरिस्ट अफगानिस्तान की गमखै फौरक्लग पाकिस्तान की नॉर्थ वजीरिस्तान डिस्ट्रिक्ट की हासन खेल चंसिनब थौरांग तौरम टेरोरिस्ट माय पाकना थिंब पीब गमख्रे है इंटर सर्विसेस Public Relations na phongdorakhrei Pakistan lanmi singna matam chana operation sathakibadagi Pakistan da lona changsenna bohonaramba terrorist kuntharo madu hat pangam khibani Pakistan lanmi na lokhat kiba khongthang asima pungphana mahai yan kibaga loina terrorist singi thaurang singa du mai pakhandre haina ISPR gi maikai digi phongdorakhrei महौसागी खल काहनबद कुकीसिंग चाउना सेनै हाइना थमलक्ले प्लास्टिक न साबा पोलम सिंगना मालेमगी अकोइबगी फिबमदा सोखले हाबसि ngasiगी मालेमगी मियामना खंगनरि अमरोमदा हौखिबा सही खरगी ममांगदगी मालेमगी साबगी चांग तमना तमना हेंगलकपदगी ngasiदी ग्लोबल वार्मिंग थोक्तोना थवाई पानबा कयाना हेंगबदा अवाबा कयामुक मायोकनबा हौरक्ले हौखिबा नुमित खरनिगी ममांगदा यूरोपता साबगी चांग का हेना वांखलकपदगी उमंग कयामुक लामै चाकपगी पाउ तानरक्ले अदुगो लमदम अदुगी मियामसु यारे मखै युमदगी मपान थोक्तनबा यूरोपकी लेबाक कयागी लेंगाकना खंगनबा लेख्रबने असिगुम्बा मालेमगी साबगी चांग वांखलकपदगी थवाई पानबा साङा कयासु मालेमगी खोंगुल मुतखिबा यावख्रबा मतुंगदा लाकदोरिबा सही खरा असिदसु थवाई पानबा साङा कयामुक खोंगुल मुतखिबा याबगी चिंगनबा लेरक्ली हाइना मालेमगी अखंगाई सिंगना तत्तना फोंदोकनरक्ले हौकिबा सही खरगी मतमदगी नॉर्थ पोल अमदि साउथ पोल गी उनपा कयामुक मालेमगी साबगी चांग वांखलकपदगी सौदोकपा हौरकपदगी समुद्रगी इमाई नोमनोमगी वांखलकपगा लोइनना उनपाक मरक्ता लेबा पोलर बियर हाइबा सा मखल अमा मालेमदगी खोंगुल मुतखिबा याबगी ओइथोकपा लेरक्ली हाइना अखंग अहि कयाना फोंदोकनख्रिबसु लेख्रबनी नाकल अमरोमदा मालेमगी पाक चारबो उमंग कयामु कोकथोखिबदगी महौसागी खलदा अकाइबा लेरक्पगी चैथेंग अदुमक ngasiगी मणिपुरदसु फंगबा हौरक्ले हाबसि खंगना खंगना मणिपुर की उमंग मरु ओइना स्टेट असिगी सिंगी मफम कयामुक्ता उमंग कयामुक पाक सना कोकथोखिबदगी लमदम असिदा महौसागी अइंग असा नोंग नुंगसित्ता चाउना ngasiदी अहोंगबा लाक्तुना मणिपुर मियाम पुनमक महौसागी लाइरेंबिगी चैथेंग नंगबा फंगबा हौरक्ले ngasi स्टेट असिगी मियामना फंगलिबा अवाबा चैथेंग असि फंगहनबदा स्टेट असिगी सिंगी लमदा खुंदाबा कुकी नार्को टेररिस्ट सिंगा यामना चाउना मरी लेनै हाबसि ngasiगी लमदम सिगी मियामना इखंगदा खंगनरि मरमदि मखोइना मणिपुर की सिंगी उमंग कयामुकी उसिंग पाक सना कोकथोकलगा पी थागलक्पसिना मरम ओइरगा स्टेट असिगी महौसागी खल कायहनबदा कुकीसिंगला चाउना सेनै हाबसि सादा चामा चुमदुना लैरबनी अमरोमदना मणिपुरदा प्लास्टिक साबा पोलमसिंग मफम चाना लोइसंदबगी हैनबी लैबा अमदि प्लास्टिक सिजिनबा हंथानबा लमदम असिगी मियामना खनबगी चांग यामना हंथाबा असिनाचु स्टेट असिदा महौसागी अकोइबगी फिबमदा चाउना अकाइबा लैहनबगी मरम ओइरि खुदम ओइना हंदकी इसिंग चाउदा स्टेट असिदा सेनबा तुरेल सिंग मरोइना लोकताक पाता इतिनफम ओइबा तुरेल सिंगना पुथोरकपा प्लास्टिक की पोलमसिंग इथाइ दामदा लैबा सिंगलमदम असिगी महिरोइ लुप अमना खोंगतुना खुनगतपदा नुमित कयानिमुक चंखिबा लैबगी पाउ तानाख्रबनी अदुबु थेंगलबसु थेंगना लमदम असिगी लुप खरा मरोइना इको नेटवर्क अमदि अतोप लुप खरना प्लास्टिक सिजिनबा हंथानबा अमदि मफम चाना सिजिनबा थौरांसिंग सही खरगी ममांगदगी चथरकपगी मखा तारकपोइना मालेमगी प्लास्टिक बैग फ्री डेगा मरी लेनना प्लास्टिक सिजिनबा हंथानबा फीगी खाव मियानदा येंथोपगी थरम पांगथोकपा हौरकपा असिमक स्टेट असिगी ओइना अफबा खोंथांग अमनि हाइबा याय मरमदे असिगुम्बा लनाइ लुपसिंग असिना पाइखलकलिबा अफबा थौरांग असि स्टेट असिगी मफम कयादा लैरिबा लनाइ लुप अमदि लोकल क्लब सिंगसु पांगथोरकलबदि मणिपुर असि इंडियागी मसक नाइबा तरु तनानबा स्टेट अमा ओइरकपा याय लोइना महौसागी खल कायदना थंबदा खरदा ओइरबा सुकनबा ngamlagani haina pandam pausigi editorial da phongdorakle लाइनिंग की मिंगदा मितै फुरुप खाइबुंग खाइबुंग तानागदबा मतम नते हाइना MMTU ना फोंदोरख्रे खुंदामिनरिबा फुरुप सिंगी अपुनबगी नेशनलिज्म अमा सागतपा मथौ ताइ हाइना फोंदोरख्ले हौजिक लैबा असिगी लुरबा तानफम मसिदा लाइनिंग की मिंगदा मितै फुरुप खाइबुंग खाइबुंग तानागदबा मतम नते हाइना मितै ट्राइब यूनियन MMTU ना थादरको चेरोल अमना हाइदि चेरोल असने मखा तारदुना गोविंदजी टेम्पल बोर्ड की मखादा सही खुदिंगी इंगेन गिनिनी पानबदगी कोनुंग कांगसिंगबगी थोरम पांगथोक्तुना लाखिबा सि हंदकी सही असिददि मसिंग यामलबा सेंट्रल सेक्रेटरी
security force amadi armed Casper garis na chingba sizinaduna ngak senbagi achauba mami ama tari masina lining khudimak sap manaba khanjaba yelongaidagi secularism da yumpham oiduna hingminarakpa phurupsinggi marakta thajanadaba chingnaba phawbugi mami tabgum tawi luraba tanpham asida maitai hindu maitai sanamahi natraga maitai bamon haina lining gi maramda yellow phurupsing khaibung tanagadaba matam nate lining gi mingda piklaba maitai phurup ase ani thongna uhangadaba nate Govindaji gi konung kangsing bagi thoram ase Gambir Singh Maharaj ki matam 1832 dagi pangthokpa horakibani matam aduda mapung oiba mitai na Hindu lining laurabasu konung kangsing bagi thoram ase mayang laiba Orissa gi Jagannath Puri da pangthokpa thoram aduga Manipur da pangthokpa kangsing bagi thoram ga yamna khenai Manipur ki kangsing bagi thoram ase de ekhoi gi nat culture amade ekhoi gi thajaba lining gi miyeng da pangthokpa horakibani ekhoi gi kang ase de kangla ge sanathong da theliba kai amade maisau taret ki phiral theli konung gi kangsing dringeda laikai amatagi kangsing bagi thoram su pangthokna de laikai da pangthokpa kang gi thoram singda apunba kunai gi saktam amade nat culture kala sanskriti gi thoram singa loina na pangthoktuna lak e kangsing bagi thoram asina piriba paujel de dharma jat achong masa amang asoi khaidana punama puchap manana yengbagi miyeng wakalon aduni tasengna ma kangsing bagi thoram ase ariba tribalism gi saktam aduni asiguma kangsing bagi nunggi oiba wakalon asiga onataina bada mitai hindu natraga brahmin gi centric oiba mitjeng da yengduna amana amabu damthina bagi mami tahanba thawong ase nungaitaba phawi laiba asigi mapung oiba mitaina maitai centric oiba nationalism sagatpa nagana su naga khaki oiba natraga kalup ki oiba lanai nationalism sagatpa haibase aranba wakhalone kundaminariba leminariba phurup singi apun bagi nationalism ama sagatpa mathau tai kanglen numit ki ratha jatra gi paujel khenaba laitaba jat bijat khaidaba kanglup khudimak nungsi chana bagi paujel adubu luk asina Manipur miyam da pirakli haina phongdorakle